ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯑꯆꯥꯟꯕ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ. ꯉꯁꯤꯁꯨ ꯈꯨꯠꯇ ꯆꯦꯡ ꯈꯔ ꯐꯧ ꯈꯔ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯉꯥꯏꯔꯤ ꯈꯨꯅꯨ ꯄꯥꯏꯔꯛꯇꯨꯅ ꯃꯥꯒꯤ ꯆꯦꯡ ꯐꯧꯗꯨ ꯆꯥꯕꯤꯅꯕ. ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯃꯁꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤ. ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯃꯥꯜꯂꯦ. ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ. ꯑꯆꯥꯟꯕ ꯂꯝ ꯈꯨꯅꯨ ꯑꯃꯠꯇ ꯄꯥꯏꯔꯛꯇꯕ ꯑꯗꯨꯗ ꯑꯆꯥꯟꯕꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯄꯨꯒ ꯃꯕꯣꯛꯀꯗ ꯌꯦꯡꯂꯛꯏ. ꯑꯆꯥꯟꯕ ꯈꯨꯠꯇ ꯆꯦꯡ ꯐꯧ ꯄꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯝ ꯈꯨꯅꯨ ꯄꯥꯏꯔꯛꯄ ꯉꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯑꯆꯥꯟꯕꯒꯤ ꯃꯃꯥ ꯑꯗꯨ ꯑꯆꯥꯟꯕ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯆꯥꯟꯕꯕꯨ ꯃꯕꯣꯛꯀ ꯃꯄꯨꯒꯗ ꯁꯤꯟꯅꯔꯝꯂꯒ ꯑꯆꯥꯟꯕꯒꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯩꯈꯤꯔꯝꯗꯦ. ꯑꯆꯥꯟꯕꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯈꯨꯅꯨ ꯑꯅꯤ ꯆꯥꯛꯇꯥꯃꯤꯟꯅꯕ ꯑꯗꯨ ꯎꯔꯝꯃꯤ. ꯃꯗꯨ ꯎꯔꯒ ꯑꯆꯥꯟꯕꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ, "ꯄꯨꯄꯨ, ꯕꯣꯕꯣꯛ." "ꯍꯥꯎ, ꯏꯁꯨꯕꯨ ꯀꯩꯗꯧꯔꯒꯦ?" ꯃꯕꯣꯛꯅ, "ꯏꯁꯨ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯀꯧꯈ꯭ꯔꯤꯕꯗꯨꯕꯣ? ꯏꯁꯨ ꯀꯩꯗꯧꯔꯦ?" "ꯑꯣ, ꯏꯁꯨ ꯀꯩꯁꯨ ꯇꯧꯗꯦꯅ. ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ?" "ꯑꯕꯣꯛ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯑꯗꯣ ꯏꯕꯣꯛ, ꯄꯨꯄꯨ, ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯎꯆꯦꯛ ꯑꯅꯤ ꯅꯨꯡꯇꯤꯒꯤ ꯄꯥꯏꯔꯛꯂꯒ ꯆꯥꯏꯁꯦ ꯀꯩꯒꯤꯅꯣ?" "ꯏꯁꯨ, ꯎꯆꯦꯛ ꯑꯅꯤ ꯑꯗꯣ ꯂꯝ ꯈꯨꯅꯨ ꯀꯧꯏ. ꯈꯨꯅꯨ ꯑꯅꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯂꯕꯗꯤ ꯆꯦꯡ ꯐꯧ ꯍꯋꯥꯏ ꯊꯥꯕꯤꯌꯨ." "ꯀꯩꯒꯤꯅꯣ ꯄꯨꯄꯨ ꯑꯗꯨꯗꯤ?" "ꯈꯨꯅꯨ ꯑꯅꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ. ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯎꯆꯦꯛ ꯈꯨꯅꯨꯅꯤꯅꯦ. ꯑꯗꯨꯅꯅꯦ ꯅꯨꯡꯇꯤꯒꯤ ꯄꯥꯏꯔꯛꯂꯤꯕꯁꯦ." ꯑꯁꯨꯝꯅ ꯃꯁꯨ ꯑꯆꯥꯟꯕꯕꯨ ꯃꯕꯣꯛꯀ ꯃꯄꯨꯒꯅ ꯍꯥꯏꯔꯨꯕꯗꯒꯤ ꯑꯆꯥꯟꯕꯅ ꯅꯨꯡꯇꯤꯒꯤ ꯆꯦꯡ ꯐꯧ ꯄꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯉꯥꯏꯖꯩ. ꯈꯨꯅꯨ ꯑꯅꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯂꯕꯗꯤ ꯏꯃꯥ ꯄꯥꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯦꯡ ꯐꯧ ꯊꯥꯗꯨꯅ ꯍꯔꯥꯎꯖꯩ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ. "ꯑꯕꯣꯛ, ꯄꯨꯄꯨ, ꯏꯃꯥꯒ ꯄꯥꯕꯒ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯃꯨꯛ." "ꯉꯁꯤꯗꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯊꯕꯛ ꯆꯤꯜꯂꯝꯂꯅꯤ. ꯑꯗꯨꯅꯅꯤ. ꯆꯦꯡ ꯐꯧꯗꯣ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯣ. ꯑꯗꯨꯒꯅꯦ, ꯁꯤꯗ ꯄꯨꯄꯨꯒ ꯏꯕꯣꯛꯀꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ." "ꯉꯔꯥꯡꯁꯨ ꯄꯥꯏꯔꯛꯇꯤꯌꯦ." "ꯑꯣ, ꯄꯨꯄꯨꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ. ꯉꯔꯥꯡꯗꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯝꯕꯅꯤ." "ꯑꯣ, ꯑꯩꯗꯤ ꯏꯁꯨꯗ ꯍꯥꯏꯕ ꯀꯥꯎꯏꯅꯦꯍꯦ." "ꯏꯃꯥꯒ ꯄꯥꯕꯒ ꯃꯁꯥ ꯉꯝꯗꯤꯌꯦ? ꯑꯗꯨꯗꯤ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯀꯩ ꯆꯥꯔꯝꯒꯅꯤ? ꯀꯥꯏꯗ ꯂꯩꯔꯝꯒꯅꯤ ꯄꯨꯄꯨ? ꯄꯨꯄꯨ, ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ. ꯂꯥꯛꯑꯣ ꯄꯨꯄꯨ, ꯏꯕꯣꯛ." ꯃꯄꯨꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯑꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯅ ꯂꯣꯏꯔꯦ. ꯍꯅꯨꯕꯁꯤꯁꯨ ꯀꯔꯤꯒꯤ ꯍꯥꯏꯔꯨꯔꯤꯅꯣ ꯈꯪꯗꯦꯍꯦ. ꯏꯁꯨꯁꯦ ꯀꯞꯄꯅ ꯂꯣꯏꯔꯦ. "ꯊꯦꯝꯃꯨ ꯍꯅꯨꯕ." "ꯍꯦ ꯍꯅꯨꯕꯤ, ꯑꯩꯁꯨ ꯏꯁꯨꯁꯦ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯥꯏꯔꯨꯕꯅꯤꯅꯦ." "ꯑꯣ, ꯍꯧꯖꯤꯛꯇꯤ ꯐꯔꯕ꯭ꯔꯣ ꯑꯗꯨꯕꯣ?" ꯃꯄꯨꯒ ꯃꯕꯣꯛꯀꯗꯨ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯈꯟꯅꯔꯛꯂꯦ. ꯑꯆꯥꯟꯕ ꯀꯞꯂꯤ. ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯅꯨ ꯑꯅꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯥꯏꯔꯛꯂꯦ. ꯑꯆꯥꯟꯕ ꯀꯞꯄ ꯂꯦꯞꯈ꯭ꯔꯦ. "ꯄꯨꯄꯨ, ꯏꯃꯥꯒ ꯄꯥꯕꯒ ꯅꯥꯕ ꯐꯔꯦ. ꯇꯨ, ꯑꯩꯒꯤ ꯆꯦꯡ ꯐꯧ ꯆꯥꯔꯤꯁꯦ." "ꯏꯁ, ꯅꯦꯅ ꯍꯦꯛ ꯇꯥꯏꯗ." "ꯍꯅꯨꯕ, ꯅꯪ ꯈꯨꯅꯨ ꯑꯅꯤꯁꯦ ꯄꯥꯏꯔꯛꯂꯝꯗ꯭ꯔꯕꯗꯤ ꯅꯁꯝꯗꯣ ꯐꯣꯏꯗꯠꯀꯗꯕꯅꯤ ꯈꯪꯉꯨ." "ꯑꯩꯗꯤ ꯁꯝꯁꯨ ꯑꯃꯠꯇ ꯍꯧꯗꯅ." "ꯍꯧꯗ꯭ꯔꯁꯨ ꯐꯣꯏꯗꯣꯏꯅꯤ." ꯑꯆꯥꯟꯕ ꯏꯃꯨꯡꯗꯒꯤ ꯐꯧ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯨꯜꯂꯤ. ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯄꯤꯖꯕꯅꯤꯅ ꯈꯨꯅꯨ ꯑꯅꯤꯗꯨ ꯌꯥꯝꯅ ꯇꯦꯔꯝꯃꯤ. ꯑꯆꯥꯟꯕꯒꯤ ꯈꯨꯠꯇꯒꯤ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯔꯝꯃꯤ. ꯑꯆꯥꯟꯕꯅ ꯈꯨꯅꯨ ꯑꯅꯤꯗꯨ ꯄꯥꯏꯕ, ꯈꯨꯠꯇ ꯇꯣꯡꯍꯟꯕ ꯐꯥꯎꯕ ꯌꯥꯎꯔꯛꯂꯝꯃꯤ. ꯑꯗꯨꯅ ꯑꯆꯥꯟꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯔꯝꯃꯤ. ꯃꯄꯨꯒ ꯃꯕꯣꯛꯀꯁꯨ ꯑꯆꯥꯟꯕꯅ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯑꯗꯨ ꯎꯔꯒ ꯄꯣꯊꯥꯖꯔꯝꯃꯤ. "ꯃꯕꯣꯛ, ꯏꯁꯨꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯨꯃꯥꯏꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯕꯗꯤ ꯐꯩ. ꯀꯔꯤꯒꯨꯝꯕ ꯈꯨꯅꯨ ꯑꯅꯤ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯛꯈꯤꯗꯕ ꯇꯥꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯃꯕꯣꯛ?" "ꯃꯄꯨ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯏꯁꯨꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯅꯪ ꯑꯩꯅꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄꯅꯦ. ꯏꯁꯨꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯗꯨꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯂꯕꯗꯤ ꯐꯕ. ꯑꯁ, ꯁꯤꯗꯧꯒ ꯇꯜꯂꯦꯗ ꯃꯄꯨ, ꯑꯩꯗꯤ ꯏꯁꯨ ꯑꯁꯤꯒꯤ ꯈꯟꯕꯗ." "ꯑꯗꯨꯅꯤꯅꯦ, ꯅꯪ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯁꯨꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯈꯪꯂꯕꯗꯤ ꯐꯩꯗꯅ. ꯏꯁꯨꯁꯤꯕꯨ ꯁꯦꯟꯅꯕꯤꯕ ꯉꯝꯒꯗꯕ, ꯏꯁꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯖꯍꯧꯔꯕꯗꯤ ꯐꯩꯗꯅ." "ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯐꯥꯎꯕ ꯍꯤꯡꯒꯗꯧꯔꯤꯕ꯭ꯔꯅꯦ ꯏꯕꯥꯅꯤꯕꯣ?" ꯃꯕꯣꯛꯀ ꯃꯄꯨꯒꯗꯣ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯁꯨꯗꯤ ꯈꯪꯖꯗꯦ. ꯁꯨꯃꯥꯡꯗ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤ.
ngayhak leiraga mabokka mapugagi manakta changlai. Ibo, pupu, noi ani kai wari sanaino? Isubu sanaba loirabro? Loire, ware. Ado kai wari sanaino ba? O isuse karam kanda mapung marai phaduna chawrakidoino haiduna wari sanaramlibani. Is yam chawrena aidi yamna sukalina. Mabokka mapugado masu kolaga noi asumna tha khara haukhre nongmadi achanba sumangda mathwai nungaitana ayuk amada leptuna koyeng yengli. Mabokti chak thongli. Mapuna maningda insang napi thananaba hotnari. Mabokna chak loiduna mapu masu kawi adubo achanbadi kawbuka tade. Achanba, achanbao, chak charasi lao ni he. Pupu su khut hamba haukhre ne. Abo ai chak chakiroi. Kaigino lao se. Isudi maram mokpani. Chak hana charo lao. Aduga ne iboka sanasi. Chaningde. Aigi imaga pabaga laktri. Ai imaga pabaga do phau pijakhini. Aduga chani natadi charoi. As kamdawni tawrisidi. Hai, kaidaurage ne he. Isudi. Nasuse mamaga mapaga laktriba phauba chak charoi haine. Kamain tawni tawrisidi. Isu nupa pupu chak yamna lamin he. Chak hana chasi lao ne. Phana themlabasu yadre masu achanbado. Khunu adusu pairakhidre. Mapu aduna masu nupa achanbado yararoi khangbadagi masu puduna yumdagi thoglai. Khunu paiba yenghange khanduna mamaga mapagani haiduna themlage khanduna sum tholakpada labuk amada nupa macha kharana langda thuramba khunu ani yalaga purakpa ado achanbana urame. Pupu, pupu. Kaidaurage isu. Ima, paba. Karino ne isu na hairibaduba. Isugi imaga pabaga do uda tongbro labukta phau chabra yengba laklibani ne. Lao lao. Pupu imaga pabaga pukhre. Karaino ne. As kamaina urino ne siba. Nupa macha khara adusu khunu asiba ani adu puraga achanba tamna lakle. Isu nupa yumda halasi lao. Imaga pabaga do yumda pairaklamani. Lao isu. Aigi imaga pabaga ni moina pureise. Achanbana nupa macha singa dugi manakta changsinduna mamaga mapaga do piyu haiduna kana kaptuna mundugi tawri. Mapudi solabanina kana phawba chatpa ngamdabanina tapna tapna changlai. Masuga nupa macha singa dugi manakta. Tata, aigi imaga ipaga do pibiyo. Khunu sibu piyo ne thajillakdana. Mina suwana phareise. Chalwada. Tu, noina puna kaure. Khunu sibu imaga pabaga ne hairi. Oi, sidi uchek ni ne. No imaga pabaga di sikrabani ne. Uchek nate. Aigi imaga pabaga ne. Piyo, piyo, cheng pizza duini. Isu nupa, lao ne he. Pupu ware ne. Pupu, noina sunupa se. Migi uchek se piyo ye. Moi maga mapaga ne ye. Chalo ne he. Noina maga napaga se. Tu, matu phoidake. Aduga lauraga chathorage. Nupa macha amana khunu du matu foi. Achanba sauningduna chongsinduna nupa macha aduga namnakre. Mapu yokselakpa aduda khamtoknaba honai. Mapuna masu achanbadu konduna thang. Mapuna masu achanbabu konduna thangtorai. Sor thabet thabet ka honduna nupa macha khai ado achanbada saubana loire. Mapu yaubana phubusu yadagum taw. Nangi namaga napaga se thonga chathoke. Tu, namangda matusi phoige tu. Uraba se, si uraba. Noi maga noi pabugani. Mapuna, hai, chatkru chalun he noi sho. Namaga napa khaigena afaba thabakti takpi tambiramde. Sa uchek halu jo haiduna thadorakliba sibu kamaina tawba mama mapa singno. Pupu, imaga pabaga moina hatokre. Moina chani haye pupu. Natiye, asidi nangi imaga pabaga do. Yumdane nangi imaga pabaga do laamgani. Lao, yumda chase. Hanuba, nangsu ngaurabani ne. Nangi nasu sisu ngaurabani. Uchek sibu moi maga pabaga ni. Hanubao, nasu do bukrotuna. Nang napu yaudrakanda aina kyamtina phugido yung. Mapuna, noi tanaraga phuba tare. Noi shuko, asuk yamna lamhinba macha masu singa sibu kamaina tawbano ne. Tanaro ne. Ngamni de.
ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯕ ꯍꯅꯨꯕꯁꯤꯅ ꯆꯤꯔꯥꯏꯇꯥꯡ ꯍꯅꯨꯕꯧ ꯅꯨꯄꯥ ꯃꯆꯥ ꯈꯩ ꯑꯗꯨꯅ ꯂꯛꯅꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯆꯥꯟꯕ ꯃꯄꯨꯒ ꯌꯨꯝ ꯇꯥꯅ ꯊꯦꯝꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯦ ꯃꯕꯣꯛꯅ ꯃꯁꯨ ꯀꯞꯄ ꯇꯣꯛꯅꯅꯕ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯄꯥꯏꯔꯛꯂꯝꯗꯨꯅ ꯆꯦꯡ ꯐꯧ ꯆꯥꯗꯨꯅ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ ꯏꯁꯨꯕꯨ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯦꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯁꯨꯗꯨ ꯊꯦꯝꯗꯨꯅ ꯆꯥꯛ ꯄꯤꯖꯔꯦ ꯑꯗꯨꯒ ꯇꯨꯝꯍꯜꯂꯝꯃꯤ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯨꯒ ꯃꯕꯣꯛꯀꯗꯨ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯈꯨꯅꯨ ꯑꯅꯤ ꯑꯗꯨꯁꯨ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯆꯥꯟꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯠꯇ ꯆꯦꯡ ꯐꯧ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯃꯁꯨ ꯑꯆꯥꯟꯕꯕꯨ ꯐꯅ ꯀꯟꯅ ꯊꯦꯝꯗꯨꯅꯁꯨ ꯋꯥꯔꯤ ꯀꯌꯥ ꯂꯤꯗꯨꯅꯁꯨ ꯀꯥꯎꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯆꯥꯟꯕ ꯃꯐꯝ ꯈꯨꯗꯤꯡ ꯎꯡꯕ ꯀꯞꯄ ꯎꯆꯦꯛ ꯑꯃ ꯄꯥꯏꯈꯤꯕꯗ ꯏꯃꯥ ꯄꯥꯕꯒꯅꯤ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯇꯥꯟꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯎꯆꯦꯛ ꯐꯥꯕꯁꯤꯡ ꯑꯗꯨꯅꯗꯤ ꯑꯆꯥꯟꯕ ꯑꯁꯤ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯝꯗꯦ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯦ ꯑꯆꯥꯟꯕ ꯋꯥ ꯀꯌా ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯆꯦꯡ ꯐꯧ ꯄꯥꯏꯗꯨꯅ ꯉꯥꯏꯕ ꯂꯦꯞꯂꯝꯗꯦ ꯈꯨꯜꯒꯤ ꯃꯃꯥ ꯃꯄꯥ ꯎꯔꯒ ꯃꯆꯥꯁꯤꯡꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯎꯔꯒ ꯍꯦꯟꯅ ꯀꯞꯂꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯑꯆꯥꯟꯕ ꯈꯨꯠꯇ ꯆꯦꯡ ꯐꯧ ꯄꯥꯏꯅ ꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯋꯥꯔꯗꯨꯅ ꯐꯝꯊꯗꯨꯅ ꯎꯏꯈꯤꯔꯝꯃꯤ ꯃꯕꯣꯛꯀ ꯃꯄꯨꯒ ꯃꯥꯡꯒꯣꯜꯗ ꯃꯁꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤꯉꯩ ꯐꯖꯔꯕ ꯈꯨꯅꯨ ꯑꯉꯧꯕ ꯑꯅꯤ ꯄꯥꯏꯔꯛꯇꯨꯅ ꯑꯆꯥꯟꯕꯒꯤ ꯈꯨꯠꯇꯒꯤ ꯆꯦꯡ ꯐꯧ ꯆꯥꯔꯝꯃꯤ ꯃꯄꯨꯒ ꯃꯕꯣꯛꯀꯗꯨ ꯄꯨꯡꯉꯛ-ꯉꯛꯈ꯭ꯔꯦ ꯑꯆꯥꯟꯕꯁꯨ ꯃꯤꯠ ꯈꯪꯁꯤꯡ-ꯁꯤꯡꯗꯨꯅ ꯌꯦꯡꯉꯤ ꯈꯨꯅꯨ ꯑꯉꯧꯕ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯈꯨꯠꯇ ꯇꯣꯡꯗꯨꯅ ꯆꯥꯔꯝꯕ ꯑꯗꯨ ꯍꯔꯥꯎꯗꯨꯅ "ꯏꯕꯣꯛ, ꯄꯨꯄꯨ, ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒ ꯍꯜꯂꯛꯑꯦ, ꯃꯄꯣ ꯑꯃꯃꯨꯛ ꯄꯣꯛꯇꯨꯅ ꯂꯥꯛꯑꯦ." ꯑꯆꯥꯟꯕꯅ ꯃꯕꯣꯛꯀ ꯃꯄꯨꯒꯗꯨ ꯂꯥꯎꯕ ꯑꯗꯨꯗ ꯈꯨꯅꯨ ꯑꯅꯤꯗꯨ ꯄꯥꯏꯊꯣꯛꯈꯤ ꯑꯗꯨꯒ ꯌꯨꯝꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ "ꯑꯦ, ꯏꯃꯥ, ꯄꯥꯕ, ꯆꯥꯎ ꯂꯥꯛꯑꯣ, ꯑꯩ ꯀꯩꯁꯨ ꯇꯧꯔꯨꯏꯌꯦ, ꯁꯦ ꯅꯣꯏꯒꯤꯅꯦ, ꯅꯆꯥꯅꯦ, ꯑꯆꯥꯟꯕꯅꯦ, ꯂꯥꯛꯑꯣ ꯏꯃꯥ, ꯄꯥꯕ." "ꯄꯥꯏꯔꯛꯀꯅꯤ, ꯅꯪ ꯌꯥꯝꯅ ꯂꯥꯡꯒꯅꯨꯀꯣ." ꯈꯨꯅꯨ ꯑꯉꯧꯕ ꯑꯅꯤꯗꯣ ꯑꯆꯥꯟꯕꯅ ꯀꯧꯊꯩ ꯀꯣꯟꯅ ꯊꯪꯗ ꯄꯥꯏꯊꯔꯛꯇꯨꯅ ꯃꯈꯥꯗ ꯇꯥꯕꯗꯨ ꯆꯥꯏ ꯑꯆꯥꯟꯕꯅ ꯃꯗꯨ ꯎꯕꯗ ꯃꯈꯥꯗ ꯑꯣꯏꯅ ꯆꯥꯏ ꯐꯧ ꯆꯦꯡꯁꯤꯡ ꯑꯗꯣ꯫ "ꯏꯃꯥ, ꯄꯥꯕ, ꯀꯩꯒꯤꯅꯣ ꯅꯍꯥꯟꯉꯩ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯗꯤ? ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯥꯞꯅ ꯄꯥꯏꯒꯅꯨꯀꯣ, ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨꯀꯣ, ꯃꯤꯅ ꯑꯃꯨꯛ ꯐꯥꯕꯤꯈꯤꯅꯤ." ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯨꯅꯨ ꯑꯉꯧꯕ ꯑꯅꯤꯗꯣ ꯑꯆꯥꯟꯕꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯄꯥꯏꯔꯛꯇꯨꯅ ꯆꯦꯡ ꯐꯧ ꯆꯥꯔꯝꯃꯤ ꯑꯆꯥꯟꯕ ꯑꯃꯨꯛ ꯍꯔꯥꯎꯕ ꯍꯧꯔꯦ ꯃꯕꯣꯛꯀ ꯃꯄꯨꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯈꯨꯅꯨ ꯑꯉꯧꯕ ꯑꯅꯤꯗꯨꯒ ꯑꯆꯥꯟꯕꯒꯁꯨ ꯌꯥꯝꯅ ꯌꯥꯅꯔꯛꯇꯨꯅ ꯄꯥꯏꯕ ꯂꯧꯕ ꯑꯃꯨꯛ ꯌꯥꯔꯛꯂꯦ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯈꯨꯅꯨ ꯑꯉꯧꯕ ꯑꯅꯤ ꯑꯗꯨꯒ ꯑꯆꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯈꯨꯅꯨ ꯑꯅꯤ ꯑꯗꯨ ꯃꯤꯔꯣꯜ ꯈꯪꯂꯛꯂꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯆꯥꯟꯕ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯦ ꯈꯨꯅꯨ ꯑꯉꯧꯕ ꯑꯅꯤ ꯑꯗꯨꯁꯨ ꯃꯤꯔꯣꯜ ꯂꯣꯟꯕ ꯍꯩꯔꯝꯃꯤ ꯃꯄꯨꯒ ꯃꯕꯣꯛꯀꯗꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ ꯑꯗꯨꯅ ꯑꯆꯥꯟꯕꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯄꯨꯒ ꯃꯕꯣꯛꯀꯅꯁꯨ ꯃꯁꯨꯒꯤ ꯁꯒꯣꯜ ꯑꯃꯁꯨ ꯂꯩꯕꯤꯔꯝꯃꯤ ꯂꯧꯒ ꯑꯣꯟꯅꯗꯨꯅ ꯑꯆꯥꯟꯕ ꯆꯥꯛ ꯊꯣꯡꯂꯤ ꯃꯕꯣꯛꯀ ꯃꯄꯨꯒ ꯐꯨꯡꯒꯥꯗ ꯐꯝꯂꯤ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯁꯨꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯪꯂꯦ ꯇꯥꯕ꯭ꯔꯣ ꯃꯄꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯇꯥꯏꯌꯦ ꯑꯗꯣ ꯑꯩꯗꯤ ꯁꯤꯅꯤꯡꯗ꯭ꯔꯦ ꯏꯁꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯎꯅꯤꯡꯉꯤꯌꯦ ꯑꯩꯗꯤ ꯎꯅꯤꯡꯅꯤ ꯅꯪꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯍꯤ ꯌꯥꯝꯂꯕꯁꯤ ꯐꯥꯎꯕ ꯍꯤꯡꯅꯤꯡꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯐꯥꯎꯕꯗ ꯆꯍꯤ 100 ꯁꯨꯔꯕꯅꯤ 100 ꯁꯨꯒꯦꯔꯥ 200 ꯁꯨꯒꯦꯔꯥ ꯁꯤꯅꯤꯡꯗ꯭ꯔꯤ ꯑꯩꯗꯤ ꯏꯁꯨꯒꯤ ꯏꯁꯨ ꯐꯥꯎꯕ ꯌꯦꯡꯈꯤꯅꯤ ꯅꯪ ꯁꯤꯅꯤꯡꯂꯒ ꯁꯤꯖꯈꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯤꯈꯤꯔꯣꯏ ꯁꯤꯔꯕꯁꯨ ꯅꯪ ꯄꯨꯔꯒ ꯁꯤꯒꯅꯤ ꯑꯩꯗꯤ ꯑꯆꯥꯟꯕ ꯆꯥꯛ ꯊꯣꯡꯅ ꯅꯣꯛꯂꯤ ꯑꯗꯨꯗꯤ ꯄꯨꯄꯨꯒ ꯏꯕꯣꯛꯀ ꯁꯤꯗꯅꯕ ꯃꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯅꯅꯕ ꯑꯩ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯖꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯅꯦ ꯄꯥꯕꯅꯦ ꯄꯨꯄꯨꯅꯦ ꯏꯕꯣꯛꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤ ꯍꯦ ꯑꯗꯨ ꯌꯥꯗꯦ ꯏꯁꯨꯒꯤ ꯅꯨꯄꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯕꯤ ꯑꯃ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ ꯏꯕꯣꯛꯅ ꯅꯕꯣꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯕꯤ ꯈꯪꯅꯕ ꯃꯤ ꯌꯥꯝꯅ ꯂꯩꯕꯅꯤ ꯂꯩ ꯏꯁꯨꯒꯤꯗꯤ ꯃꯌꯥꯝ ꯂꯩ ꯏꯁꯨꯅ ꯑꯄꯥꯝꯕ ꯈꯜꯍꯟꯗꯣꯏꯅꯤ ꯑꯗꯨꯒ ꯆꯥꯎꯅ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ ꯌꯦꯡꯅꯤꯡꯉꯤꯗꯀꯣ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯗꯨ ꯅꯣꯛꯏ ꯑꯗꯣ ꯄꯨꯄꯨ ꯏꯕꯣꯛ ꯑꯩ ꯆꯥꯛ ꯇꯣꯛꯑꯒ ꯏꯃꯥꯒ ꯄꯥꯕꯒ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯂꯨꯗꯣꯏꯅꯤꯀꯣ
ꯀꯔꯥꯏꯗꯅꯣꯅꯦ ꯅꯪꯅ ꯆꯠꯇꯣꯏꯗꯨꯕꯣ? ꯌꯥꯝ ꯂꯥꯞꯅ ꯀꯥꯗꯤ ꯆꯠꯈꯤꯅꯨꯀꯣ꯫ ꯍꯣꯏ ꯏꯄꯨ꯫ ꯂꯣꯛꯇꯥꯛꯀꯤ ꯐꯖꯕ ꯏꯁꯤꯡ ꯌꯦꯡꯂꯨꯗꯣꯏꯅꯦ, ꯊꯝꯆꯦꯠ ꯍꯦꯛꯇꯨꯅꯁꯨ ꯆꯥꯔꯛꯇꯣꯏꯅꯦ ꯑꯩꯗꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ, ꯊꯦꯡꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯆꯥꯟꯕ ꯆꯥꯛ ꯇꯣꯛꯇꯨꯅ ꯈꯨꯅꯨ ꯑꯉꯧꯕ ꯑꯅꯤ ꯑꯗꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯁꯒꯣꯜ ꯇꯣꯡꯗꯨꯅ꯫ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗ ꯁꯒꯣꯜ ꯈꯥꯝꯗꯨꯅ ꯑꯆꯥꯟꯕ ꯈꯨꯅꯨ ꯑꯅꯤ ꯑꯗꯨꯒ ꯂꯣꯛꯇꯥꯛꯀꯤ ꯐꯖꯕ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯃꯥ ꯈꯨꯅꯨꯅ, ꯐꯖꯩꯀꯣ ꯑꯆꯥꯟꯕ, ꯂꯥꯏꯅ ꯄꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯁꯦ꯫ ꯍꯣꯏ ꯏꯃꯥ, ꯌꯥꯝ ꯐꯖꯩ, ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯃꯄꯥ ꯈꯨꯅꯨ ꯑꯗꯨꯅ, ꯅꯪꯕꯨ ꯍꯤ ꯍꯣꯟꯗꯨꯅ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯑꯆꯥꯟꯕ? ꯌꯦꯡꯅꯤꯡꯉꯤ ꯄꯥꯕ꯫ ꯍꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯄꯥꯕ? ꯃꯄꯥ ꯈꯨꯅꯨꯅ, ꯑꯩ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯈꯨꯅꯨ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯅꯨ ꯑꯅꯤꯗꯨ ꯑꯆꯥꯟꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯆꯥꯟꯕ ꯈꯨꯅꯨ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯤ ꯑꯃ ꯂꯩꯕ ꯎꯔꯛꯂꯝꯃꯤ꯫ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯆꯥꯟꯕ ꯂꯣꯛꯇꯥꯛꯀꯤ ꯐꯖꯕ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥꯁꯨ ꯍꯦꯛꯂꯝꯃꯤ, ꯊꯝꯆꯦꯠ ꯀꯌꯥꯁꯨ ꯆꯥꯔꯝꯃꯤ꯫ ꯑꯆꯥꯟꯕꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯤ ꯑꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯄꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯇꯥꯁꯤꯡꯒ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯁꯤꯡꯅ, ꯇꯨ, ꯑꯥꯗ ꯅꯨꯄꯥ ꯑꯃ ꯍꯤꯁꯦ ꯍꯣꯜꯂꯒ ꯄꯨꯔꯛꯏ, ꯊꯥꯖꯃꯥꯟꯕꯤ, ꯇꯨ꯫ ꯀꯅꯥꯅꯣ ꯑꯁꯤꯕꯣ? ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕ ꯃꯥꯜꯂꯤꯅꯦ ꯅꯨꯄꯥꯁꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗ ꯌꯦꯡꯗꯨꯅ ꯂꯩꯌꯨ꯫ ꯏꯇꯥ ꯊꯥꯖꯃꯥꯟꯕꯤꯒꯤ ꯍꯤ ꯍꯨꯔꯥꯜꯂꯒ ꯄꯨꯔꯤꯁꯦ ꯀꯩꯒꯤꯅꯣꯗꯤ ꯈꯪꯂꯝꯃꯣꯏ꯫ ꯑꯆꯥꯟꯕꯅ, ꯀꯅꯥꯅꯣꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯅꯔꯤꯁꯤꯅ? ꯊꯝꯕꯥꯜ ꯂꯧꯒꯦ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂ ꯃꯣꯏꯁꯤꯕꯣ? ꯑꯆꯥꯟꯕꯅ ꯍꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯗꯨꯅ ꯀꯤꯁꯤꯜꯂꯤ꯫ ꯃꯇꯥ ꯑꯃꯅ, ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯇꯥ ꯊꯥꯖꯃꯥꯟꯕꯤꯒꯤ ꯍꯤ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯣ? ꯍꯤꯁꯦ ꯍꯨꯔꯥꯜꯒꯦ ꯇꯧꯔꯤꯔꯥ ꯍꯥ? ꯁꯤꯗ ꯂꯥꯎ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ꯫ ꯁꯒꯣꯜꯁꯦ ꯅꯪꯒꯤꯔꯥ? ꯍꯣꯏ, ꯑꯩꯒꯤ ꯁꯒꯣꯜꯅꯤ꯫ ꯑꯗꯨꯒ ꯍꯤ ꯑꯁꯦ ꯁꯣꯝꯒꯤ ꯑꯣꯏꯕꯤꯔꯕꯗꯤ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩ ꯍꯨꯔꯥꯟꯒꯦꯅ ꯇꯧꯖꯕ ꯅꯠꯆꯗꯦ꯫ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯐꯖꯕꯁꯦ ꯌꯦꯡꯅꯤꯡꯃꯟꯗꯨꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯍꯪꯗꯅ ꯍꯤ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯨꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯅꯈꯣꯜ ꯅꯋꯥ ꯅꯧꯊꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗ꯭ꯔꯣ ꯍꯥ? ꯑꯁ, ꯑꯝꯇ ꯇꯞꯊꯅ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯆꯩꯕꯤꯒꯅꯣꯕ, ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ, ꯏꯆꯝꯒ ꯆꯝꯂꯒ꯫ ꯊꯥꯖꯃꯥꯟꯕꯤ ꯋꯥ ꯉꯥꯡꯗꯦ, ꯁꯥꯎꯕꯅ ꯃꯥꯒꯤ ꯍꯤ ꯄꯨꯔꯒ ꯆꯠꯂꯝꯕꯒꯤ, ꯃꯥꯅ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯄ ꯐꯪꯍꯧꯗꯕꯒꯤ ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯑꯆꯥꯟꯕꯕꯨ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯑꯆꯥꯟꯕꯅ ꯌꯥꯝꯅ ꯍꯥꯏꯖꯔꯕꯁꯨ ꯇꯥꯕꯤꯔꯝꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯆꯥꯟꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯈꯨꯅꯨ ꯑꯅꯤꯗꯨ ꯄꯥꯏꯔꯛꯇꯨꯅ ꯑꯆꯥꯟꯕꯒꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯂꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯃꯥꯟꯕꯤ ꯁꯥꯎꯕ ꯌꯥꯝꯅ ꯊꯨꯅ ꯍꯟꯈ꯭ꯔꯦ꯫ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯈꯨꯅꯨ ꯑꯅꯤ ꯑꯗꯨꯒ ꯑꯆꯥꯟꯕꯒꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯨꯅꯨ ꯑꯅꯤ ꯑꯗꯨꯅ ꯃꯣꯏꯗ ꯃꯤꯒꯨꯝꯅ ꯃꯔꯣꯜ ꯂꯣꯜꯂꯒ ꯁꯦꯡꯗꯣꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯃꯥꯟꯕꯤ ꯑꯆꯥꯟꯕꯗ ꯉꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯥꯎꯕ ꯐꯗꯨꯅ ꯋꯥ ꯉꯥꯡꯂꯛꯂꯦ꯫ ꯊꯥꯖꯃꯥꯟꯕꯤꯅ, ꯑꯗꯨꯗꯤ ꯐꯔꯦ, ꯅꯣꯏꯅ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯕꯅꯤꯅ ꯍꯌꯦꯡꯁꯦ ꯉꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯐꯖꯕꯁꯦ ꯑꯩꯕꯨ ꯍꯤ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯌꯦꯡꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯕꯥꯕꯥ, ꯑꯩ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯅꯣ? ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯊꯨꯅ꯫ ꯈꯨꯅꯨ ꯑꯅꯤ ꯑꯗꯨꯅ, ꯍꯣꯏ ꯍꯥꯏꯈꯣꯅꯦ ꯑꯆꯥꯟꯕ, ꯅꯨꯄꯤꯁꯤꯒꯤ ꯋꯥꯁꯦ ꯃꯔꯝ ꯂꯩ, ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯤꯁꯨ ꯃꯔꯧ ꯂꯩ꯫ ꯑꯩꯗꯤ ꯈꯪꯉꯤꯗꯣ ꯀꯌꯥꯗ ꯀꯟꯅ ꯆꯣꯡꯂꯤꯕꯅꯣ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯃꯣꯏꯁꯦ꯫ ꯍꯣꯏ, ꯍꯣꯏ, ꯂꯥꯛꯆꯒꯦ, ꯉꯁꯤꯒꯤ ꯃꯇꯝꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯑꯆꯥꯟꯕ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯕꯣꯛꯀ ꯃꯄꯨꯒꯗꯤ ꯊꯝꯆꯦꯠ ꯈꯔꯒ ꯊꯝꯕꯥꯜ ꯈꯔꯒ ꯄꯨꯗꯨꯅ꯫ ꯑꯆꯥꯟꯕ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯕꯣꯛꯀ ꯃꯄꯨꯒꯒꯤ ꯊꯝꯆꯦꯠ ꯈꯔ ꯊꯝꯕꯥꯜ ꯈꯔꯒ ꯄꯨꯗꯨꯅ꯫ ꯊꯥꯖꯃꯥꯟꯕꯤ ꯑꯆꯥꯟꯕꯗ ꯉꯥꯎꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯨꯜ ꯑꯃꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯃꯁꯨꯅꯤ꯫ ꯑꯆꯥꯟꯕꯅ, ꯏꯕꯣ, ꯄꯨꯄꯨ, ꯑꯩ ꯍꯜꯂꯛꯑꯦ꯫ ꯏꯁꯨ ꯍꯜꯂꯛꯂꯕ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯂꯣꯛꯇꯥꯛꯀꯤ ꯐꯖꯕꯗꯨꯕꯨ ꯏꯁꯨꯕꯨ ꯀꯌꯥꯝ ꯐꯖꯒꯦ ꯋꯥꯔꯤ ꯇꯝꯃꯨꯅꯦꯍꯦ꯫ ꯑꯆꯥꯟꯕꯅ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯈꯨꯅꯨ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯇꯥꯔꯤ꯫ ꯑꯗꯨꯗꯤ ꯏꯁꯨ ꯅꯨꯄꯥ, ꯍꯤꯒꯤ ꯃꯄꯨ ꯑꯗꯨ ꯃꯁꯛ ꯐꯖꯕ꯭ꯔꯣ? ꯃꯃꯤꯡ ꯀꯔꯤ ꯀꯧꯏ? ꯐꯖꯩ ꯄꯨꯄꯨ, ꯃꯃꯤꯡꯗꯣ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯕꯅꯤ ꯄꯨꯄꯨ꯫ ꯐꯖꯩꯅꯦꯍꯦ ꯃꯃꯤꯡꯗꯤ꯫ ꯃꯕꯣꯛꯅ, ꯃꯥꯅ ꯐꯅ ꯐꯖꯔꯕꯁꯨ
ꯑꯩꯗꯧꯅꯗꯤ ꯐꯖꯔꯝꯃꯣꯏꯗ. ꯍꯣꯏ ꯏꯕꯣꯛ, ꯏꯕꯣꯛꯇꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯣꯛꯇ꯭ꯔꯤꯗ ꯏꯕꯣꯛ. ꯄꯨꯟꯅ ꯅꯣꯛꯏ ꯑꯆꯥꯟꯕꯒꯤ ꯋꯥꯗꯨꯗ ꯈꯨꯅꯨ ꯑꯅꯤꯗꯨꯅ. ꯑꯗꯨꯗꯤ ꯑꯆꯥꯟꯕ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ. ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ. ꯍꯣꯏ ꯏꯃꯥ, ꯄꯥꯕ, ꯉꯟꯅ ꯂꯥꯛꯎꯀꯣ. ꯈꯨꯅꯨ ꯑꯅꯤꯗꯨ ꯄꯥꯏꯈ꯭ꯔꯦ. ꯑꯆꯥꯟꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ. ꯃꯕꯣꯛꯀ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯦ. ꯃꯄꯨꯅ, ꯏꯁꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯐꯪꯂꯕ? ꯅꯨꯡꯉꯥꯏꯔꯦꯗꯀꯣ. ꯑꯗꯣ ꯃꯕꯣꯛ, ꯈꯨꯅꯨ ꯑꯅꯤꯁꯤꯕꯨ ꯇꯁꯦꯡꯅ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯏꯃꯧꯒꯗꯨꯕꯨ ꯑꯣꯏꯔꯤꯕ꯭ꯔꯅꯦ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯏꯃꯧꯒꯤ ꯋꯥꯍꯩ ꯋꯥꯇꯥ, ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯇꯧ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯨꯁꯥꯒ ꯈꯨꯅꯨ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ. ꯈꯨꯅꯨ ꯑꯇꯩꯒꯁꯨ ꯃꯥꯟꯅꯗꯦ. ꯂꯥꯏꯅ ꯑꯣꯟꯕ ꯈꯨꯅꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯂꯥꯏꯅ ꯏꯁꯨꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ. ꯃꯕꯣꯛꯅ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕ ꯑꯣꯏꯕꯤꯔꯁꯅꯨ. ꯑꯁꯨꯝꯅ ꯃꯕꯣꯛꯀ ꯃꯄꯨꯒꯗ ꯋꯥꯔꯤ ꯁꯥꯟꯅꯩ. ꯑꯆꯥꯟꯕꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯆꯥꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯄꯣꯊꯥꯔꯝꯃꯤ. ꯅꯣꯡꯉꯥꯟꯕꯒ ꯈꯨꯅꯨ ꯑꯅꯤ ꯑꯗꯨꯁꯨ ꯄꯥꯏꯔꯛꯂꯦ. ꯑꯆꯥꯟꯕꯅ ꯑꯁꯦꯡꯕ ꯆꯦꯡꯐꯧ ꯊꯥꯔꯝꯃꯤ. ꯑꯁꯦꯡꯕ ꯂꯥꯏꯖ ꯏꯁꯤꯡ ꯄꯤꯊꯛꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯈꯨꯅꯨ ꯑꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯝꯃꯤ. ꯃꯄꯨꯒ ꯃꯕꯣꯛꯀꯁꯨ ꯃꯁꯨꯒꯤ ꯍꯔꯥꯎꯕꯗ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯉꯔꯥꯡ ꯊꯥꯖꯃꯥꯟꯕꯤꯒ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯆꯥꯟꯕ ꯆꯠꯅꯅꯕ ꯇꯧꯏ. ꯏꯕꯣ, ꯄꯨꯄꯨ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ, ꯊꯦꯡꯂꯛꯀꯅꯨꯀꯣ. ꯏꯁꯨ ꯊꯥꯖꯃꯥꯟꯕꯤꯗꯣ ꯌꯥꯔꯗꯤ ꯌꯨꯝꯗ ꯄꯨꯕꯤꯔꯛꯎꯀꯣ, ꯃꯁꯛ ꯌꯦꯡꯒꯦ. ꯍꯣꯏ ꯏꯄꯨ. ꯃꯕꯣꯛꯀ ꯃꯄꯨꯒꯁꯨ ꯏꯁꯨꯁꯦ ꯁꯣꯏꯕꯤ ꯉꯥꯝꯕꯤꯗꯕ ꯑꯣꯏꯌꯨꯀꯣ. ꯈꯨꯅꯨ ꯑꯅꯤ ꯑꯗꯨꯅ, ꯏꯃꯥ, ꯄꯥꯕꯥ, ꯅꯁꯨꯁꯦ ꯑꯃꯨꯛ ꯁꯦꯟꯅꯖꯔꯨꯈꯤꯒꯦ. ꯄꯥꯈꯠꯄꯤꯒꯅꯨꯗ, ꯃꯃꯥꯒ ꯃꯄꯥꯒ ꯌꯥꯎꯔꯤꯁꯤꯗꯤ. ꯑꯆꯥꯟꯕ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ. ꯊꯥꯖꯃꯥꯟꯕꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥ ꯑꯅꯤꯒ. ꯂꯥꯛꯇꯤ ꯂꯥꯛꯑꯦꯍꯦ, ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯉꯥꯛꯏ. ꯑꯇꯣꯞꯄ ꯑꯃꯅ, ꯃꯁꯛ ꯌꯥꯝ ꯐꯖꯕ, ꯌꯥꯝꯅ ꯆꯝꯕꯁꯨ ꯃꯥꯜꯂꯤ. ꯑꯗꯨꯒ ꯍꯥꯏꯅꯈꯤꯕ ꯋꯥꯁꯨ ꯉꯥꯛꯏ. ꯑꯁ, ꯃꯣꯏ ꯈꯨꯝꯕꯁꯤꯅꯤ ꯌꯥꯝꯅ ꯇꯥꯡꯂꯤꯕꯁꯦ. ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯥꯛꯆꯔꯦ. ꯑꯗꯨꯗꯤ ꯍꯤ ꯇꯣꯡꯂꯁꯤꯔꯥ? ꯑꯗꯣ ꯏꯇꯥ ꯑꯅꯤꯗꯤ? ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯖꯔꯝꯒꯦ. ꯏꯇꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯖꯔꯝꯒꯦ. ꯅꯨꯄꯥꯁꯦ ꯏꯇꯥ ꯊꯥꯖꯃꯥꯟꯕꯤꯒꯤ ꯑꯣꯏꯔꯁꯤꯀꯣ. ꯑꯁꯨꯝꯅ ꯑꯆꯥꯟꯕꯅ ꯍꯤ ꯍꯣꯟꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯅ ꯇꯣꯡꯗꯨꯅ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯂꯤ. ꯈꯨꯅꯨ ꯑꯅꯤꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯦꯟꯅꯖꯩ ꯑꯆꯥꯟꯕꯕꯨ. ꯊꯥꯖꯃꯥꯟꯕꯤꯅ ꯑꯆꯥꯟꯕꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯍꯪꯗꯨꯅ ꯈꯪꯂꯝꯃꯤ. ꯑꯆꯥꯟꯕꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯇꯥꯔꯒ ꯊꯥꯖꯃꯥꯟꯕꯤ ꯃꯄꯤ ꯇꯥꯏ. ꯑꯆꯥꯟꯕꯕꯨ ꯄꯥꯝꯂꯝꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯊꯥꯖꯃꯥꯟꯕꯤꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯣꯛꯇꯥꯛꯀꯤ ꯐꯖꯕ ꯀꯌꯥ ꯀꯣꯏꯔꯝꯃꯤ. ꯑꯗꯨꯒ ꯐꯖꯕ ꯊꯝꯕꯥꯜ ꯀꯌꯥꯁꯨ ꯍꯦꯛꯇꯨꯅ ꯍꯜꯂꯛꯂꯝꯃꯤ. ꯃꯇꯥ ꯑꯅꯤ ꯑꯗꯨꯁꯨ ꯑꯆꯥꯟꯕꯒꯤ ꯁꯒꯣꯜ ꯑꯗꯨꯒ ꯄꯨꯟꯅ ꯉꯥꯏꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯑꯆꯥꯟꯕꯒ ꯊꯥꯖꯃꯥꯟꯕꯤꯒ ꯀꯥꯈꯠꯂꯛꯂꯦ. ꯈꯨꯅꯨ ꯑꯅꯤ ꯑꯗꯨꯁꯨ ꯑꯆꯥꯟꯕꯒꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯖꯔꯦ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯊꯥꯖꯃꯥꯟꯕꯤ. ꯍꯣꯏ, ꯑꯗꯣ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯎꯅꯒꯅꯤ? ꯁꯠ ꯍꯥꯏꯌꯨꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ. ꯑꯁꯨꯝꯅ ꯈꯨꯅꯨ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯃꯥ, ꯕꯥꯕꯥ, ꯑꯩ ꯈꯪꯗ꯭ꯔꯦ. ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯜꯂꯤꯀꯣ ꯑꯆꯥꯟꯕꯁꯦ. ꯃꯊꯪꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ, ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯒꯦꯀꯣ. ꯑꯆꯥꯟꯕ, ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ. ꯍꯣꯏ ꯊꯥꯖꯃꯥꯟꯕꯤ. ꯑꯣꯟꯊꯣꯛꯅꯁꯨ ꯁꯣꯜꯂꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ. ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯣꯏꯁꯤꯡꯗꯨ ꯀꯥꯏꯅꯈꯤꯔꯝꯃꯤ. ꯑꯆꯥꯟꯕ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ. ꯊꯥꯖꯃꯥꯟꯕꯤ ꯑꯆꯥꯟꯕꯕꯨ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯑꯆꯥꯟꯕꯅ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯄꯨꯒ ꯃꯕꯣꯛꯀ ꯀꯧꯗꯨꯅ ꯆꯪꯂꯛꯄꯗ ꯃꯄꯨ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯈꯤ. ꯑꯆꯥꯟꯕ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ. ꯄꯨꯄꯨ, ꯀꯩꯗꯧꯔꯒꯦ? ꯏꯕꯣ, ꯄꯨꯄꯨꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ. ꯉꯁꯥꯏ ꯃꯈꯩꯗꯤ ꯏꯁꯨ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯔꯝꯕꯅꯤ. ꯍꯔꯥꯎꯅ ꯋꯥꯔꯤꯁꯨ ꯁꯥꯃꯤꯟꯅꯔꯝꯕꯅꯤ. ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯄꯨ ꯑꯁꯦ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯈ꯭ꯔꯤꯕ ꯑꯁꯤꯅꯤ. ꯑꯗꯨꯗꯤ ꯏꯕꯣ, ꯑꯩ ꯃꯥꯏꯕ ꯀꯧꯔꯨꯒꯦ. ꯏꯃꯥ,
Baba, pupubu yengbiramuko. Achanba sagol tongduna maiba kauba chatkre. Khunu ani dunadi mapudu ahalgi matam loire kanba ngamlaroi haiba khanglami. Mapu aduna aroiba mikup aduda khunu ani aduda yamna sona wa hairai. Laigumlaba khunu. Aigi isubu mama amagum mapa amagum na senabiriba. Nabani asibu tasengna maki. Aigi ichaga imaugarane. Khunu ani aduna mane bazi. Na chaga na maugane. Baziga imaga na waba. Icha achanba na khubak anida jeng phau paiduna numit khudingi ima baba haina kappado ubada laina yengba ngamdaduna na chaga na maugase amuk tharakpani bazi. Mapuna oh adu oirabadi napa wadre isugi wadre ai sirabasu yare hojikti. Mabokna karino nangna nganglibadubo nangbu nasugi luhongba yaukini isugi isu phauba laukini haibadaine aduga karigi sidoido. Aibu karigi sidoido mabo aidi mafam amada mikup khara pothadoda isugi lila yeke tawbadine. Asamna hairamlaga mapodo mamit uisinkhre. Achanba maiba puraga lai adubu mapu kanba ngamkhidre. Achanba kapna mapugi thawai yaudraba hakchang adu sumang matonda phumbirami. Thaja manbiga thanakhiba matam yauraba phauba achanbadi lakhidre. Thaja manbi loktak mapanda phamduna matasinga thawai nungaitana phamlingai khunu ani adu pairakduna wari pumbali ramduna paikhirami. Wari asi khanglaba matungda Thaja manbi achanbagi manak tamna laklami. Achanba mapugi lairol chankhraba mafam adu yengduna kaplami. Thaja manbina achanbagi manakta changlaktuna mapi taithokpiduna achanbagi awabada saruk yarami. Haujikti Thaja manbi toina laklami aduga achanbagi mateng su pangbirami. Maboka khunu mama mapaga su yamna haraujarami. Achanbagi punsida Thaja manbina lakpa aduda mabokna haujikti aishu mapugi manakta chatpa yare. Mapu mathanta tawpham khangdana aibu ngaiduna leiramlani do. Khunu ani aduna ima diwali matam yaudre. Haujikti imana isugi isu yengkadaba wali. Bazigi mahon imana sinduna nasuga Thaja manbiga luhongbiduna nasugi nasusu lauramkidoini. Aibu adu gyam sangna hingkidoirane. Adudi napadi phana sangna ai ngaidauridako. Ho isugi mapu sauba yade he warasu wana chahi kharaga ai ngairam khoko yadaduna tawribani. Asamna chahi olakpadadi mabokna masu achanbagi mamau Thaja manbibo hainaba chatlami. Thaja manbigi ahal laman khainasu Thaja manbina hana haiduna khanglami. Aduna Thaja manbigi ahal laman khainasu achanbagi wari khangladuna magi afaba pukjel adubu nungsibiduna macha Thaja manbibo achanbada yamna chauna luhongbirami. Asumna achanba amadi Thaja manbi yamna nungsinana nungainasu leirami. Mamaga mapagasu maningtamna machagi nungaibada harauduna koipai paina sanajarami. Chahi olakpada machanupa ama phangjaraduna mabokna nungsina laubiramlaga maboksu mapugi manakta chatkirami. Adubu achanbagi mamaga mapagagi thawai khunu ani adudi achanbabu senajaduna matam pumbada leikhirami.